Loyalam E-PAO tabi bakutima po hidrang susmitana namitangi pau pizari ahan bidak maru headline. Nong lepkibadagi Turelgi imai hantharaklabasu ichauna Meeyoi listing yankai taruk ka chonga tara taruk awaba mayoknare amadi Tasinkhiba Meeyoi shu Sina Fangkhre. PM na ichaung mayoknariba North East ki CM Singh Manipuri Governor ga wari sanaduna mathau taba tengbang pigini khangankhre. Ansamgi luching makhada Chathakiba pung nifunipangi office packeting gi manungda Senapatida SP Gari Amang ata Thokhre. Nong lepkibadagi Turelgi imai hantharaklabasu ichauna Meeyoi lising yankai taruk chonga tara taruk awaba mayoknare amadi Tasinkhiba Meeyoi shu Sina Fangkhre. Haukiba nong manini asi nong tabagi chang hantakhrabasu state asigi oina hauzik phawbagi oina ichauna Meeyoi lising yankai taruk ka chonga tara taruk awaba mayoknari. Ichau asine yum lising taraga chamri humdra taret amang ata Thokhre. Ichauna awaba nanglaba kaya tongan ba relief camp yankai taret changjafam laudun leiri. Meeyoi amana ichauna Tasinkhiba thiba khangnana larikhabadu Sina phangba ngamkhre. Ichau mayoknariba sing asi ayambana Imphal East District ki area dani. Hauzik phawbada phangba report ki matung ina haribana thiba khangnana lariba Meeyoi asi Imphal East gini. Ngarang ningthokaba numitta ichauna Tasinkhiba ni ising thumjinkhibadagi thokpa yadana lariba mafam kayadagi punna Meeyoi lising aniga chamapan tara taruk rescue tawduna safagadaba mafam singda thamlei. Kongba Turel kaibadagi Imphal East ki manung chanba basikhongda ichaugi awaba mayoknari. Haukiba numit mangani asigi manungda state asida punna landslide humdra humdoi Thokhre. Khurai hengang chekongi area da ichau mayoknari. Maru oina Imphal East District phawduna kongba amasung iril Turel torban gi mafam kharada ngarang torban kaikhiba aduna maram oiraga Turel ani asigi marakta leibam mafam kaya ising chawduna miyamna awaba mayoknari. Ngasi ayuk angambadagi kongba yaripok lambi gi saruk kongbadagi iril phawbugi marakta lambi ising thumjinba haurei. Adumakbu ngarang ningthokaba numita ising ichauna Tasinkhiba thiba khangnana lerakhiba Meeyoi adubu aramba unit tara nipan lamsangi kangmuna miyamga loinana Sina phangba ngamkhre. Ngarang ahingdagi kongba Turelgi torban Khedrigawgi mafam amasung thongju kendragi takhok mapalgi torban kaikhiba aduna isingna kongba nungthombam laikai Khedrigawgina iril Turel mapan kongba Khedri laikai torbani mafam kayada ayukta ising ichau tapna hengalakli. Kongba Khedri laikai torbangi ising pathoktuna ngarang ahingdagi ngasi ayuk phawbada miyamna ising tapna hengalaktuna lambi sing ising thumjingkhre. Makhatana nong churaklabadi hauzik oriba isingi phibam asidagi hengalaktuna hena awaba mayuknagani. Ichauna maram oiraga kongba power substation asi ising thumjinkhibadagi power subdivision asina koliba mafamsing mai pirambadu lepkhre. Amaromda ichauna maram oiraga yumda yokpa sasan kaya asi ana nangliba asina maram oiraga Directorate of Veterinary and Animal Husbandry gi oina district ki oina district nodal officer sing hapkhre. PM na ichau mayoknariba North East ki CM Singh Manipur gi Governor ga wari sanaduna mathau taba tengbang pigani khangankhre. Prime Minister Narendra Modi na ichau mayoknariba Assam gi Chief Minister Hemanta Biswa Sharma, Sikkim gi Chief Minister Prem Singh Tamang amadi Manipur gi Governor Ajay Kumar Bhalla ga wari sanaduna piba yaba support amasung tengbang sing pigani haina khangankhre. Prime Minister Nawari Senakhiba Singh aduda Assam amasung Sikkim gi Chief Minister yauna Manipur gi Governor gi maikedagi ichauna awaba nangliba kayagi matangda mayek singna khanganki. Loinana Prime Minister gi maikedagi su wafam sing adu lumna lobaga loinana piba yaba support amasung tengbang sing pigani haibagi thajabadu pirakhibani. Assam da hauzik phawbagi oina ising ichau amasung landslide na sihiba migi masing punna 12 shukhrei. Masigi manungda ichauna sikhiba migi masing na tarukni. Landslide na sikhiba masing na mangani. Assam State Disaster Management Authority gi maikedagi hairibana haukiba pung kunmari asigi manungda Meeyoi amana isingi ireida chenthaduna iraknaduna sikhibani. Aduga anidi hauzik phawba thiba khangdri. Assam da hauzik phawbagi oina district koni thoida Meeyoi lak manga dasmik taramanga ichauna awaba mayoknari. Masigi manungda Meeyoi lak amaga lising marphu mangana tongan ba relief camp chahumga koni thoida changjafam lauduna leiri. Manipuri oina hauzik phawbada ichauna mayoknariba migi masing asi punna lising yankai taruk chonga ga tara taruk yokkhre. Imphal East District ki mafam ayambasu ichau mayoknari.
Sikkim gi oina landslide na army personnel ahum laikhidre army personnel mangana thiba khangdri Thodok asi ngarang ningthokaba numitta Sikkim gi second leiba military camp amada landslide na nung leibak na chingba kaya nansinbadagi asi anagi thodok adu thokhibani Sikkim gi oina tongan ba relief camp singda Meeyoi kaya changjafam loduna leiri Ansam gi luching makhada chathakhiba pung nifu nipan gi office packeting gi manungda Senapati gi SP Gari Amang ata Thokhre Indo-Myanmar border gi sarukta central government ki maikaidagi hauzik chathariba border fencing khabagi thabak asi khudakta lepkadabani amasung hana chanaramba free movement regime adu makhata na chanagadabani haiba demanda ansamna lokhiba warep ki matung inna ngarangdagi hauna naga singna namna taba chingi mafam singda chatharakhiba pung nifuni pangi sarkar gi office sing thingjinbagi khongjang adugi manung channa ngasi naga gi tongan ba lup singi volunteer singa chauna muknaba thodokta Senapati SP gi Gari Amang ata Thokhre hari Ansamna kaukhiba pungni funi pangi office packeting gi khongjang adu sawgaladuna ngasi asi Senapati district student union na masigi federating unit ama oiriba Mau student union Maram student union Paumai Naga student union Thangal student union amasung Jaliarong student union Senapatiga punna khusamnaduna Naga singna namna tariba chingi district singda leriba sarkar gi office sing thingjinbigi khongjang Tasinkhiba maram oiraga sarkar gi administrative function singda chauna akaiba thokhi Naga gi loop sing asina chathakiba office packeting ki khongjang adugi ngasi ni chanba numitta Senapati district headquarter da Senapati SP ga chauna muknabagi thodok thokhi Maduna maram oiraga Senapati SP gi Gari adu Amang ata Thokhi hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Pochei puba Gari chamaga taramathoi changlakhre Nong kanna chubadagi National Highway 37 Imphal-Jiri bumpering gi tongan mafamda landslide thoktona Gari chathok chasin tawba yadana leramba adu ngarang phawbagi manungda lambi sengbagi thabak loishinkhre lambi sengbagi thabak hek loishinkhibaga tongan ba potlam sing pushilaga lakpa Gari chamaga taramathoi Jiri bamdagi Imphal tamna chalakhre hari Eid kumaigi numit asibu suti ohenbiyu haina MMWO na phongdorakli Manipurda Islam lining chaliba maitei pangal sengi chahi amada amuktang lakpa kumhai oiriba Erol Ada handak chahi gi oina lakleba June 8 2025 thangja numit asida pangthoklagani hairiba kumai asigi numit asibu Manipurda lediba khwaidigi chawna medical college oiriba Regional Institute of Medical Science RIMS Manipurna suti oidaba haibasi yamna laibak thimani RIMS ke deputy director na thokpa office circular thokpada general holiday amadi restrictive holidays animakta Eid kumhaigi numit asibu yahon khidaba habasi kari karamba nungi agenda laibagino lakleba June gi 8 numit asi suti thabinaba Manipur Maitei Pangal Welfare Organization na mari leinaba authority na miyeng chingsinjari haina organization asigi maikhedigi thokpa cherolamana phongdorakli Janungda cookie singna san hatkide haina AR na phongdokhibadu cookie singbu phongna sogatpani haina ikalna phongdorakli Imphal East ki manung chanba janungda cookie singna maitegi san hatkide haina Assam Rifles na phongdokhiba wafam adu cookie singbu kankhatpani haiba chapchana khangle haina iramdam kanbalup ikalgi advisor El Sanatombi maiteina phongdokhre Lamboi khulda leiba ikalgi office ta pangtokhiba paugi mifam amada ikalgi advisor El Sanatomba maiteina makhata na phongdokhibada haukiba me kontra gi ayuk pung 10 ga minute kontra rom tabada chanung awang lekagi lanayum amada leiba Assam Rifles ki post gi meter chama rom chatlaga masing yamlaba khuki khulai paiba kaya kumtharaklaga nongmai round kaya marum kapthorakhi nongmai makhol hek tabaga san khara chenthorakhi thodok adu uhoba singna san hatpa oigani haina AR da haiki adubu AR na cookie singi manakta chaluraga cookie singna san hatkibagi khudam laite haiduna thodok adu uhoba sing aranba tahanki amasung Sagolman police ki maikaidagi su san hatpagi khudam laite haina thodok adu manamanil naidana basinki me kontra da thokiba taret khulmaya lekaidagi thokchomba santakoba Meeyoi amagi sanbi ama hozik phawa hanjilaktre haina thinabadagi ikalda chanungi thodoka mari leinabra haina thiganaba hairaki madugi matungda social media da cookie singna san asiba ama chinglaga chapagi video footage sama san mapuga yengminabada san adu basantagi mangkhraba sanni haina khangbaga loinana san chingliba Meeyoi shingi manungda sanung manakta leiba cookie khul kharagi Meeyoi yawi haiba khangbangamlei
Kuki singna maitegi yumda leba AR post mayada meter chamarom chathoklaga san hatuna pukhraga AR na khangdaba sabaga lunena kuki sing kankhatpa asina PR lengang na action kaya tauribasi kuki sing da di karishu tawdraga maitai da onsinduna leire haibagi chapchaba khudam oire khulngakpa amata leitraba AR amadi CRPF leiri haina chingna dun leiriba chanung khunja sing amadi akhoiba khulgi khunja sing nauna akiba po khale Hiramasida Governor Nam Iyeng Changduna Kuki Sing da para tambina ba thabak paikhat fam thoi Kuki Sing na asiba masa oina pu khraba sangi mapu basanta gi loina bi thokchom bilana phongdor khibada Kuki Sing na pu khiba san adumak makhoi gi mang khraba san adumak ni me ahum dagi halak khidraba matung mahaka chamina khiba macha sing di yumda halak lei macha halak labasu mapi halak tabadagi thiba Kuki Sing na Hatkre habisi khanglei maramaduna hiram asida Miyeng Changbiyu haiki Operation Sindur matung Manipur yauna awang nongpok state singda security challenge kaya thingnare haina RK Ranjana phongdorakli India na Pakistan gi mathakta chathakhiba Operation Sindur matung China na Bangladesh amasung Myanmar anigi strategic partnership sagalapagi chang hingalakbana Manipur amasung awang nongpok state singda security gi challenge kaya thingnare haina former Union Minister of State Dr. RK Ranjana Prime Minister Narendra Modi da aiba chirol thaduna khangankhrei Form Union Minister Asina Prime Minister da thakiba chirol aduna maruaina haribadi oirakliba phibam sing asina lebak asigi internal security sing da senior libasing asi kopna neinabagi tangai fadabalei English ani kunmathoi da Myanmar da military ku lakhraba matungda civil war thorakpada natana refugee kaya lebak adudagi chenthorkhibani ku aduna maram oiraga Arakan Army amasung Kachin Independent Army yauna khulai paiba lukayagi activities sing kankhatuna madugi safu Mizoram Manipur amasung Nagaland yauna Myanmar ga yumlo nana leiriba state sing da chawna phangli Myanmar da tholiba irang aduna maram oiraga Sagang region amasung Chin state ki Myanmar macha lising humputer nipan ga chatu rom Manipur amasung Mizoram da chensilaki ba refugees sing adu ayambana kuki zo phuruki miyushini Makhoi lebak asida chensilakpana hana leijaramba resourcing hena sizinarakpa amadi lamdam asigi demography da chawna akaiba pire phibam asina Manipur da lal asi thohalakpani nakal amaromda malemgi superpower kayana sagalaba Bangladesh da Jamaat-e-Islami amadi Harkat Pul Islami Bangladesh na chingba kaya mapanga kangkhalakpana yumthang nana leiriba lebak singda chawna trade oraklei Masina Assam Meghalaya amasung Tripura asi yamna khudong thiningai oiba maphamsing oire India gi awang nongpok region da oirakliba geopolitical dynamic asi yenglaga North East state singi oiba internal security gi akhanaba draft political framework ama thambagi tangai fadabalei Masigi manung chana Manipur da tholiba irang asidasu akhanaba meeting changbagi tangai fadabalei Reason asida tangdu leitaba hanjinabagi damak law enforcement agency punamak sizinaraga illegal immigrants sing masa-masagi maramda deport toba amasung khulai paiba lup khudimak wari sanaduna tungkoina sanakba yagadaba warushin ama purakpa natana atopa lambi leite hari Luhongbada aremada sel ka hena changhandanaba paujel pizabani haina sanamahi lining na phongdorakli Social media platform ama oiriva Facebook da wati warem kharangang laga like comment share khomba tokpiro Manipur da COVID-19 ki awaba khara safarakpaga lal amung danglei amukasu ichawgi awaba mayoknabagi wana ringai matam asida awa ana taraba singda hana mateng amukta puna pamina khisi Kakching da chanai chanade lon khoi loini schedule kasni amuk haiduna onsin birakpa tawraganu haina sanamahi lining salai Kakching Manipur gi luching purel mangangcha rajena press ta thokpa cherolamana hari cherolasena hai sanabi haibasi isa na semduna khunai asida chanaduna lakli Kakching da ke kakpa khudop shinaba amadi luhongdringai mamangda loyumbana loyumbigi mayumda su chanade afaba thabakta matau tamsi fataba thabakta khudong inba toklasi Kanadabada sel mayam ama changhanbadagi pakhang leisabi kaya luhongba ngamloidra habigi wakhalda akiba kaya pokpadagi luhongdana leiriba kaya amasu yaure masigumba kayana aikhoi maitei khunaida tungda kari chaithing lakani haiba adusu khanthaminasi hairi cherolasina hai asigumba kaya asidagi khara khazai kongnaba luhongbada aremada sel ka hena changhandanaba haizabagi paujelni luk kayana piriba paujeldi masida khudai shetpa Phaizom setlaga mamangagi matawgum tawro san Gari da luhongba chalo adu tawro ada tawro haibaromda puthopiganu
Saukhre Hadunasu Maitei Meeting Akoi Isagi Inat Liningi Wangmada Ko Su Toduna Tai Punduna Luhombasu Toroshi. Aikoi Igi Iram Tirasi, Pagi Param Tirasi, Ipugi Puram Kanglasi, Ipa Laidi Ahakpa, Ipu Laidi Aruba, Ipa Ipu Lining Labida Kanjalasi Hari. Senapatida District Ichaugi Pibam Luna Lady, Maram Perel Lambigi Sarukta Meter Chama Ising Thokhre. Senapatida District Paudun Cheliba Turel Singi Ising Imai Hanadigi Ngasi Hena Wankalakle. Ising Ichana Sokhalaba Mapam the Ladiba Meeyoi Shingda, Tengbang Magitabak Senapatida Sina Ajoba Todang Lodona Hozik Jataba Thokhre. Ichana Sokhalaba Mapam da Leba Meeyoi, Jahumga Kunmari Safagadaba Mapam the Thokhre. Meeyoi Marfu Marina Senapatida District Council Office Mayada, Hang Liba Relief Camp the Thokhre. District Asida Ichana Maram Oidina Miyamna May Fangdabagi Awaba Mayoknari. Makhatana Maigi Tabak Tauriba Singna, May Fanghanaba Samjin Sajin Bagi Tabakana Chatari Hari. Amaromda Senapatida District Mapamda Chingning Kaibagi Todok Amakaya Tokli. District Asigi Manung Channa National Highway 129A, Maram Perel Lambigi Meter Chamarom Hokiba Nomizing Numita Isingna Thokhre. Hauzik Hariba Mapam Asida Lambi Shembagi Tabak Yamna Kana Chatari. Yam Drabada Numit Humni Muk Chankigani. Lambi Sembagi Tabak Asida Civil Society Organizations Sing, Fire Service, Indian Red Cross Society ki Kambuna Su Pating Pangliba Asibu, Senapatida Disiki Makedagi Tagat Pafungdorakli. XCM and Virena Hangang Kendragi Ichau Mayong Riba Mapam Sing Yangsin Kray. Nong Leptana Tabana Maram Oiraga Infal Torel Torban Kaibadigi Ichau Mayong Riba Hangang Kendragi Mapam Singda, Ngasi Kendra Asigi MLS Su Oiriba XCM and Virena Koina Chatuni Yangsin Kray. Ngasigi Kongchat Aduda Hangang Mayay Lekai, Hangang Kangzaibung, Hangang Panthobi Lampak, Kairang Chinya Maitei Pangal, Larik Yambam Lekai Amasung, Hangang Ahalup Makhalekai Isau Tokuna Awaba Mayok Nariba, Mapam Sing Haktina Yingsinki. Lonana Hariba Jagasing Aduda Department Gamari Lenabasingna, same Sari Basing Adugi Pibam Singsu, Tasinkhiba Lonana, Itana Awaba Nanglaba, Mapam Adugi Miamgasu, Haktina Unaduna Waris Hanaki. Lonana XCM and Virengi Makedagi Miamgi Awaba Asi Uraga Kudaki Oiba Mateng Sing, Panglambaga Lonana Makatana Su Mating Pangani Haina Tazaba Piram Ki Hari. Manipuri District Ayambada Akak Arauga Lonana Akanba Mongda Nung Churaba Yai Haina IMD na Fundorakli. India Meteorological Department Imphal Center ki report ki matung inak ngasi Manipuri District Sing Haibadi Senapati Chandel Chuchampur Ferzol Norne Jiribam amadi Tamenglongda Orange Alert Thokhre. Hairiba District Sing Asida Akak Arauga Lonana Akanba Mongda Nung Churaba Yai. Lonana Pungda kilometer kontra dagi na nifu fawa nungshi sitkani. Centimeter taretagi taramathoi phawgi changda Akanba Mongda Nung Chugani Hari. Report asigi matung ina Manipuri Kamjong, Tengnopal, Kakching, Thobal, Bisnupur, Imphal East, Imphal West, Ukhrul amadi Kangpokpi yellow alert lauthopaga lonana mafam kayadasu pungda kilometer kuntradagi na nifu fawada akanba nungsi sitkani hari. Amaromda India Meteorological Department ki matung ina awang nompoki state sing habadi Manipur, Assam, Meghalaya, Tripura amadi Nagaland ki mafam kayada ngasi akanba mongda nung chugani hari. World No Tobacco Day listing ani kunmanga ki thoram pangthokre. District Health Society Imphal East Manipur na sinduna Chingarel Tespur da leba Success School da World No Tobacco Day listing ani kunmanga ki thoram pangthokre. Unmarking the apple exposing industry tactics on tobacco and nicotine products. Haiba team da pangtokhiba World No Tobacco Day listing ani kunmanga thoram aduda Imphal East District Chief Medical Officer Dr. L. Indira Success School ki Principal Sunil Deb Amadi, CMO Imphal East ki Nodal Officer Dr. Ningombam Sanjoyshu, DICE member oina saruk yakhi. School ki Meeyoi kayana saruk yaduna pangtokhiba World No Tobacco Day ga mari lenana, DICE member singna marik chumba wafam kaya phangdokhiba ga lenana, Meeyoi singa interaction ki thoramsu pangtokhi hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Arobada maruiba pau amuka hna pizari. Nong lekhibadagi Turelgi imai hantharaklabasu ichauna Meeyoi lising yankaitaruk ka chaunga tarataruk awaba mayoknare amadi Senapatida Meeyoi shu Sina Fangkhre.
PM ne ichau mayonariba North East ki CM Singh Manipur ki governor ga wari sanaduna mathau taba tengbang pigani khangankhre Ansam gi luching makhada Chathakhiba pung nifunipan gi office packeting gi manungda Senapati gi SP Gari Amang ata Thokhre Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimak po amuka hana khurumjari